इमेज पाउदा मियंग ताबिरिबसिंगबु सुरबलाना खुरुमजरी ngasi maroiba pau pizari war against drug haina lawba thabakna tawba ngamdaba CM pham thadok piro haina congress na dabi tawri masagi mahigi thak yenglaga naharo singda skill development training piga dawri loinana anti repression day gi palan thoram pangthokre paumucha khaina pizari Congress Party की Legislature Party की लुचिंगबा हानगी CMO इबोबिना हाइक्रे चीन द war against drugs थेंगनगनी लाउबा थबकन ओंथोकपा ngamdaba Manipur की Chief Minister Moral Ground फम थादोकपिरो वाफम असि Congress बावन द पांगथोकपा पाउमिसिंगना उनबदा ओ इबोबिना फोंदोकिबनी ओ इबोबिना मखा तारदुना ngarang social media amadi local daily paper da MPS officer खरना drug कारवा तौबा BJP ADC channel gi chairman oiramba lukhosai jawgi matangda affidavit pibada mahakpo thadoknaba CM na drug kingpin asibu thadoknaba akanba pressure pi ki haibasi angakpo poi state police na charge frame tawraga withdraw taw hairaga karamna achumba putokadawribano lukhosai jawgi wathok athubada cabinet famduna CBI da ticket hansi maduna tana chin khaktada drug thingani lawbasi taningdre miyam phongdokli akhoi naknaba mari mata और मरु अपंग यौरम बखोई कनागुम तंग इन्वॉल्व तौरबदा खोई स्पेयर तौरोय है मदु नतिएब स्पेयर तौरोय है बदु नतिएब अशोक चावा यामना सीरियस ओइब केस से कनाना थिगल हनगेदोरी स्टेट पुलिस चार्ज शीट टू विथड्रॉ तौ हाइरिबा स्टेट पुलिस त सिनगदोरीब्रा कनाना थिगल हनगेदोरीब मसिगी थौदोक सिगी से कनाम ते स्पेयर तौरोय हाइबगी महुत्ता खुदक्ता ngarang si स्टेट कैबिनेट मिफम फमगा मसीगी थौदोक्सिगी मतंग से न्यूट्रल लोइबा सेंट्रल एजेंसी CBI दा सिनग्रे हाइदना कैबिनेट डिसीजन नम लौरगा अदुना सु यारोय कैबिनेट डिसीजन लौबा गाक्तर सु यारोय कैबिनेट डिसीजन लौरगा खुदक्ता आदा मसिगुंबा CBI गुंबदा सिनबसिदी प्राइम मिनिस्टर की ऑफिस यावे PMO दा मसिगी इंचार्ज ले मोइदगी अप्रूवल जे खुदक्ता लहोलगा सिनबदुनेबा प्रजासिंगना पामगदुरि पाउमिसिंग उनबादुदा MPCC की प्रेसिडेंट M ओकेंद्रोना फोंदोखिबदा मपान लमगी मियोइसिंगना ngangnariba Manipur lenga asidi Jungle Ras की मवोंगनी हाइबदु ngasidi oirakli paliba lenga asigi luchingbana chinda punglauda lauba thabakna ontokpa ngamdaba luchingba ama oire drug muthakani hairaga noma guli pusilakpagi fagatpa leptri hauzik oirakliba fibam asida state police na achumba puthokani haiba thajadre athubada CBI da sinaduna achumba puthoknaba hotnasi Congress की मतमददी पलेल अमदी एयरपोर्ट की फागत की ड्रग सिंह अथुबदा कैबिनेट मिफम फमदुना CBI दा सिनख्रे लुखोसै जौगी वाथोक असिदा अवांग बथा की मियोइसिंग अमदी पुलिस ऑफिसर यावरबदी फम थादोक पियु हाइकी हारिबा केस से CBI दा स्टेट की कैबिनेट ना खुदकता मिफम फमबिदुना CBI दा सिननबा तौबियु तौ हाइबा डिमांड से कोई ngasi MPCC na thamjari chimlaba chenariba ngasi paper da yawbani pressurize toriba Manipur ki Chief Minister Moral Ground da pham thadu hoibse Congress party na MPCC na demand tori Manipur Sarkar की लेबर अमदे एम्प्लॉयमेंट के थौरम सुपुरीबा एजुकेशन मिनिस्टर TH Radhesyam na हाइक्रे मणिपुर दा लैरिबा हौगलक्लेबा नहारो सिंगदा मसागी माहिगी थाक यंगलगा स्किल डेवलपमेंट ट्रेनिंग पीरगनी वाफम असि इम्फाल की तायल पात लैबा गवर्नमेंट ITI दा नॉर्थ ईस्ट दा अहुम सुबा ओइना नेशनल स्किल ट्रेनिंग इंस्टीट्यूट सेंटर हांगदोकनबा केंद्र सरकार की स्किल डेवलपमेंट मिनिस्ट्री ना अयाबा पीरकपदगी ट्रेनिंग सेंटर मतम खरगी ओइना वीडियो कॉन्फ्रेंसिंग दा हांगदोकपनी वीडियो कॉन्फ्रेंसिंग अदु केंद्र के स्किल डेवलपमेंट एंटरप्रेन्योरशिप मिनिस्टर डॉक्टर महेंद्र नाग पांडे पावर स्किल डेवलपमेंट मिनिस्टर स्टेट राजकुमार सिंहा चीफ गेस्ट गेस्ट ऑफ ऑनर हांगदोखी
World Youth Skill Day की चाही मंगा सुरकपगा Skill India का मरी लेना ngasi training center हांगदोकपदा Labor Minister ना फोंगदोकिबदा Training Center असिदा अहानबा ओजा ओइगेदबसिंगना हाना training पीगनी मसी Education Department ना primary ओजा सिंगदा training पीबगी मवोंगदा तौगनी Training Center असिगे main ओइबा building हाइरोकदा लैगनी ITI ताकयलदा ओइरिबा असि मतम खरगिनी center असिदा class 10 12 BA pass tawwa tawdaba thiroi magi mahigi thakda training pigani haiki. Now we just to begin with, we have inaugurated the center here, extension center. It full-fledged institution will be constructed in Thoubal district at my constituency because the team had come there. They found that very suitable, so it will be established there. We are waiting very soon there. The foundation stone will be laid. We are waiting for it, and it will benefit the instructors. And it will be a national institute. People from all over the country will come for training. So it's a big achievement for the state government. Englishing ani marigi July tara mangada taratiri suba Assam Rifles na Imphal East ki Bamun Kampudagi thangjam Manorama bo custody da rape tawraba matung chingkhong amada hundoklambagi mayokda Kanglagi nongchup thangba gate mamangda ima tarani thoina fi thongduna Armed Forces Special Powers eki mayokda protest tawkhibagi numitpu ngasisu anti repression day haina palan tawri thoram asi ngasi Kwakaithel da laiba Human Right Alert HRA ge conference hall da Observation Committee Anti Repression Day na sinduna pangthoki ngasi ge thoramda UCM ge President Sunil Karam Nupi Samaj ge Secretary P Shobita Amkel ge Advisor ke H Anandi amadi Tamit Chingmi Lup ki Organization Secretary L Modu yauna Civil Society Organization kaya gi mihut singna saruk yaki Thoramduda afaspa gi mayokta khongjang changsinbada yaukhibi laikhidrabi ima ani gi photo da laishu katpaga loinana minute ani tumina leptuna ikai khumnaba utki ima taradana khudol potpi ki thoramda saruk yakhibasingna afaspa repeal tawnana ba khongthang kusamnana chatminana ba wafam amata oina yanaki ngasigi thoramda saruk yakhiba Human Right Alert ke Executive Director Bablu Loitongbamna Englishing ani marigi July tara mangada itihasik oiraba Kanglagi geta ima tarani thoina afaspa repeal tawnaba amadi thangjam Manorama gi mihatpu yaningda phongdoktuna phi thongduna dabi tawkiba adubu ekai khumnaba utpa oina Englishing ani tara tare tagi chahi khudingi anti repression day gi thoramsi pangtotuna lakpani adugumba thongna fabi ima singna Bharat Sarkar da utkiba thongna ngasi fawba ningsingli amadi achumba fangnaba ngairi haiki Bharat ki sipai singsina atung maram khangdana akhoi ngasai yamna mayek sengna Manorama gi wafam pandikre yamna mathung huktaba thabak mayam am tor phatamda nupa singsisu thokpa kidana leiba matam seista ima singna phane na kallaga Assam Rifle mayam tamna dagi bawdi tanthokibadu Kakching District ki pensioner singna tare suba Central Paid in Toto chatna halu haiba yauna tongan ba wakat sing Manipur lengakta taksilladuna Manipur State Pensioners Union na changselak ba khongjang gi makha chatharak oina ngasi Kakching khongnang mari fang ba Seska Club manakta wakan fam phamduna khongjang changsin kre wakan fam aduda saruk yakhiba Manipur State Pensioners Union gi President Dr. M. Rajendrana phongdorakpada Manipur State Pensioners Union gi makhada lairiba pensioners sing amadi family pensioners sing da tare suba Central Pay in Toto oina kumja lising ani tara taruk tagi chana halu amadi Manipur lenga ka English sing ani tara nipan gi June gi tang nipanda khujek pinakhiba Memorandum of Understanding MOU adu makhada pigani lauthokani haina ngasi fawbada asumna lenga namsinduna lakli Manipur State Pensioners Union na yanakhiba wafam adu ngakna chana hangadabani haina lengakta taksinduna khongjang changsinduna lakpani tha asigi ani dagi hauna Manipur Government Employees Federation Manipur Secretary Services Association na changsilakliba khongjang adudasu Manipur State Pensioner Union na mapungphana sawatli Manipur lengakna masigi employee amasung pensioner singi pifam thoklaba yanakhiba wafam sing thabakda ngasi fawba onthokpidaba haibasi employees amasung pensioner singi hakmatpani Wakat mifam asi mathang district sing da changsin bagal loinana makata nasu demand sing asi fangdriba fawba khongjang sing changsin khigani phongdoraki
Sida pension singsi ahani pension singsi sidi dharna khutang phanggi hakan kona adamai luna hibadagi koi bisum dongda headquarter da koi phamme matang isi sina ngarang sina koi thobal da phamme smaina sathara pugi smaina desiki su na matang phammaga hai riba dabi si phamdi ba koi satha waina pension gi aset ko khalabani COVID-19 laichat ka mari lainana Kakching district oina ngase July 15 gi nutil pung ani fawda laikiba quarantine center summary report ki matung inna district asida hangliba quarantine center kuntarupta mapandagi halakkiba apunba inmate lising ani ga chani marifu humdoi laiki masigi manungda apunba inmate lising ani ga chani sumna ani di COVID-19 test tawada negative oibadagi mayumda disaster kibaga loinana COVID-19 positive oibasingna isolation ward natraga COVID care center da thamkre hauzik miyoi marifuni thoi quarantine center da lairi district asigi oina apunba miyoi chamu sumna nipan COVID-19 positive confirm tawki masigi manungda humpuni thoi di layingbadagi farakre miyoi nifu taruk na active case da lairi containment zone na mafam anini Kakching District Police ki Superintendent of Police Victoria Yengkhong gi mityeng makhada police amadi miyam ani gi marakta afaba mari fagatnaba amadi afaba law and order ama thamnaba pandamda hawkhiba chahi English ani tarnipan gi November 5 da hawdokhiba Kakching District Police Mobile Cycle Patrol Unit ta ngasi Health for All Organization arong khunawna cycle manga khudol tamkhre Health for All Organization arong khunaw gi makhada Thambal Children Home haina mingthonba home ama hangdopagi thoramga mari lainana ngasigi cycle sing adu organization asigi chief functionary Heights Prem Kumarna SP Kakching Victoria Yengkhomda khusnaki ngasi khusnaki ba cycle manga tharaga Kakching District Police ki mobile cycle patrol unit ki cycle humputara sure hairi Imphal More lambi gi Technopal da laiba kunsuba Assam Rifles ki MVCP da ngasi namichungba pung 12 rom tabada More dagi Imphal tamna thoglakpa Ecovan registration number MN02B 5681 asida tonglakpa nupi ani dagi chawrakna WY tablets piece lisingang khaiga konana fare hari WY ga konana faraba nupi ani adudi Mistress Senu Wi-Fi chahi kuntranipan apokba Saipao Wi-Fi More Ward number 3 Phaicham Weng aduga atopa nupi aduna Nengai Chong Haukip Chahi Nifu Mapureiba Pautinlan Haukip More gi Chikim Village dagini hairi faraba WY tablet sing amadi nupi ani aduga konana ngasi nungtil Technopal Police Station da kusnakri hairi Ka Manipur College Kakching gi kumjali sing ani taramapan kun session gi Students Union na Kakching District ki Kakching Hospital lambi da laiba Backward Development Service BDS Wangjing na chalaiba nupi macha sing gi Children Home da chana thakna ba ching hawai alu thau na chingba potlam sing amadi che kalam sing khudol tamkhre tengbang khudol tamba du da Ka Manipur College Kakching gi Principal P Raghu amadi Oza Singh amasung Students Union gi General Secretary G Vikas amasung Union gi member sing su saruk yaki Students Union gi maikaidagi Phongdorakpada COVID-19 sandokpa thingnabagi matam sangna lockdown chatharakpana miyamda thingnariba awaba khudongchadaba kaya amasung kana leijadraba nupi macha angangsing adugi angamba mateng kharata orabasu college asigi Students Union amadi oza singna angamba tengbang kharap pibani phongdorakhi Thawal district oina ngarang positive oirakhiba miyoi 13 gi manungda community quarantine center singda volunteer oina mateng pangba miyoi ahum amasung security personnel ama yaure miyoi 3 amadi community quarantine center da laibani aduga miyoi amadi thawaldagi oirabasu Imphal West ki community quarantine center da laibani volunteer sing adugi manungda Thawal Kendra gi MLA gi makhada laiba community quarantine center singda mateng pangba yauba Moijing GP gi pradhani Khangabo Kendra gi MLA gi makhada hangliba community quarantine center singda mating pangba Thawal Municipal Council Ward number 7 gi ward member ama Lilong Kendra gi MLA gi makhada hangba community
क्वारंटाइन सेंटर सिंगदा मतेंग पांगबा वॉलंटियर अमनी अदुगा सिक्योरिटी पर्सनल अदुना थौबाल कॉलेज दा थौबाल केंद्र की एमएलए की मखादा हांगबा कम्युनिटी क्वारंटाइन सेंटर दा ड्यूटी तौबनी महाकसु थौबाल मोइजिंगदगिनी हारिबा मियोय 13 असिगी मनुंगदा मियोय 9 अमदी थौबाल की कोविड केयर सेंटर दा थमख्रे अमना थौबाल डिस्ट्रिक्ट हॉस्पिटल की आइसोलेशन वार्ड दा थमख्रे हाइरी मखाताना हारिबा मियोयसिंग असिना लोइनरंबा अमदी मखोयगी इमुंग मनुंगसिंग लोइनमक टेस्ट तौनबगी थौरांगसु डिस्ट्रिक्ट एडमिनिस्ट्रेशन ना थबक पाइखटख्रे ngaranggi अनौबा पॉजिटिव केस असि थारगा डिस्ट्रिक्ट असिगी ओइना हौजिक फावबदा कंफर्म केस 35 सूरे एक्टिव केस ना 13 अदुगा डिस्चार्ज तौखिबा 94 सूरे भारत सरकार की बेटी बचाओ बेटी पढ़ाओ कैंपेन की सरुक अमा ओइना डिस्ट्रिक्ट एडमिनिस्ट्रेशन थौबाल डिस्ट्रिक्ट टास्क फोर्स BBBP थौबालना रूरल वॉलंटरी ऑर्गेनाइजेशन वांगबलगा खुसमनदुना पोक्सो PC and PNDT एक्ट मेंस्ट्रुअल हाइजीन जेंडर इक्वालिटी की मतांगदा नोमगी ओइबा अवेयरनेस प्रोग्राम अमा RVS वांगबलगी कॉन्फ्रेंस हॉल पांगथोखरे थौरमदुदा RVS वांगबलगी सेक्रेटरी बबीता सापमना थौरमपु अमदी ICDS सेल थौबालगी DPO T अनिताना अथोइबा मिथुंग ओइना सरुक याकी थौरमगी मरु ओइबा सरुक अमा ओइना CIC हाइरोकी MO इंचार्ज डॉक्टर वाइट नोकुल अमदी ICPS थौबाल रीना मोइरांग थेमना रिसोर्स पर्सन ओइना सरुक यादुना हिरमसिगा मरी लेनबा टॉपिक सिंगदा वांगांकी ngasisu samurau awang lekai community hall da the disabled development association manipur DDAM na senduna ahongba mamalda urea fertilizer enthoki handaki asiga tharaga disabilities farmers disabilities family amasung rairaba farmers sengda phanghanjabani मियामना डिसेबल एसोसिएशन नि मोइना थबक अमा तौबदा डिसेबिलिटीज खक्तगी ओइना खल्ली अदुबु ngasi फावबदा एसोसिएशन असिना अपुनबा मित्येंगदा थमदुना अदुमक मानना होनदुना लागली ngasi asisu aikoina geliba यूरिया फर्टिलाइजर असि इम्फाल वेस्ट के एग्रीकल्चर डिपार्टमेंट के ऑफिसर ओइना लैरिबा के कुलबिदु सिंहाना मतम चंगहंदना यामना थुना दरकार ओइबा पता अमसुंग आधार अदुबु चेक तौरगा पिबिरखी के कुलबिदु सिंहाबुसु DDAM ना हाइनिंगाई लेतना थागचरी अखोय मियोइबना हिंगनबा होनबदा यामना मरु ओइरिबा लरोक असिबो मरांग कायना फौथोक लेना थोकनबा होनबदा चंगदबा याद्रबा अमा ओइरिबा यूरिया फर्टिलाइजर असिबो मखाताना पामिबा लेरगदी अदुमक DDAM दा अदोंगी लौ पता अमसोंग आधार पिसिन बिरक्तुना लौबिबा यागनी डिस्ट्रिक्ट कयादा लेरिबा डिसेबिलिटीज फार्मर्स सिंगना अदोंगी डिस्ट्रिक्ट एग्रीकल्चर डिपार्टमेंट दगी दरकार ओइबा यूरिया फर्टिलाइजर लौबियु लोइनना डिस्ट्रिक्ट ऑफिसर सिंगना सु मतम चंगहंदना डिसेबिलिटीज सिंगिदी अथुबदा पिबिनबसु खंगंजरी मियोय कयाना थबक अमा तौबदा अदुमक सोशल वेलफेयर डिपार्टमेंट खक्तंग उबसी उबिदना डिपार्टमेंट कयादसु डिसेबल कयागी सरुक यावरी हाइबसी काउबिगनु लोइनना डिपार्टमेंट अदुबु यंगसिनबिरिबा ऑफिसर सिंगनासु काउबिदना चमानबा मियेंग थंबियु हाइना MD यूनुस खान जनरल सेक्रेटरी DDAM ना फोंदोरकली तमेंगलोंग डिस्ट्रिक्ट के तौसेम सब डिवीजन के मनुंग चन्ना लेरिबा सिविलोंग विलेज दा ngarang nungdang nong kanna chubana maram oiduna national highway number 37 Jiri to Imphal road ki सिविलोंग manakta लेरिबा barak ki manakta landslide oibadagi gari yamna panduna laiki adubu सिविलोंग विलेज के youth singna thoraktuna landslide thokpa mafam adu sengdoktuna ngase ayuk pung 10 rom taba duaida panduna leiramba gari mayam adu charhanki Panbayai NH number 37 asi hauzikti mapu pandabaga chap manana leire NH asi kananasu hanna yengsin bidaba gum leiri landslide thokpa amadi lambi yadaba matamda NH manakta leiriba khonjasing ngasi fawba mateng pangduna lakli nongju tha matamga oibane lambi asina sembidabasu kuiraba maramna NH number 37 nomagi fibam asi thina sokle hairi CBSE class 10 examination haidokre nupi macha singna nupa macha singdagi pass tawbagi chang henkre nupi macha singi pass tawbagi chada mariputara 9.3 amani aduga nupi macha sing nupa macha singina chada mariputara 10.3 ni transgender singina Humputara Nipan Dasmik Mapan Mangani region gi oina yengbadana Trivandam region na chada Mariputara Mapan Dasmik ani Nipan yauduna highest pass percentage oiki aduga Guwahati region na chada Humputara Nipan Dasmik Mapan Manga pass percentage oiduna lowest oiki mamang chahigi ga yengnarurabadi pass tawagi chang kumsina heli hairi
Mahairoisina result yengninglabadi cbse.nic.in natraga cbseresults.nic.in dagi yengba yagani. DigiLocker amasung Umang apps tagisu result yengba yagani hairi Human Resource Development Minister Ramesh Pokrizal Nishangna exam haidokpa ngamhanbagidamak mari leinabasing buthagatki. Leibasida COVID-19 na narambadagi punna miyoi lakh mga liseng mariputara ganitoy hena fakre gamen nga si haikibada fakibagi changchada 32.2 marini haukiba pungkun marigi manungda miyoi liseng kun changwa humutara nitoy COVID-19 narambadagi faki hauzik active case ki maseng lakh ahumga liseng taramapanga chani pani funi Health and Family Welfare Ministry na phongtokpagi matung ina haukiba pungkun marida liseng kumapan chamri kumapan gi anoba positive case lakhi sikibagi aponba masing liseng kun mariga chahum supna mapan yaure sibagi chang ase chada anidasmik humpuni hairi leibak asida leiriba chang asidagi state amadi union territory kuntragi rate na hantari hojik faubada test tawkraba migi masing karor ama lakh kun mari liseng tarani thoi chatru ka humpu mari yaukre laboratory liseng amaga chani kulhumdoida test tawbagi thabak chatharibani. Hong Kong ki mathakta mi ot naibagi lo chalaibagi damak Chinese officials sengi mathakta sanction taunana ba bill adu US President Donald Trump na khuyek pikre US President Trump na haikibada Hong Kong gi ning tamba manghan khinaba freedom gi damak soknariba lanai miyoi namthanaba lo asina khulai oina sijinagadawri makna makhatan haikibada Hong Kong gi miyambu mainland China gumna manana Loina bide President Donald Trump amasung Secretary of State Mike Pompeo China bo maral siraduna haikibada China na coronavirus sandokpani lising chamapan marifumari da China amasung UK ka gi marakta yanakibagi matung ina Hong Kong gi miyam gi freedom of speech assembly amasung press manghandaba haibagi wafamda yanaraduna British ki hanagi loilam Hong Kong ase lising chamapan marifutara tareta China da khusnakibani yanakiba wafam adu Englising aniga Nifutaret forward Nagadabani Haidi. Aroibada Maroiba Pa Umhana Bizari. War against drug haina law tabak na tawangam daba CM Pam Thadok Piro haina Congress na dabi tauri. Masagi mahigi thak yenglaga naharo singda skill development training piga dauri. Loinana anti-repression day gi palan thoram pangthokre. Ngasigida magtadi pawdam matang asida loijare miyeng tabiri basingbo amukana krumjari.